Chahi lising kayagi puwari lairaba Manipurna masana puthokchaba pothok aikoina yengsiludabana nongmagi tapna mangsilakli Manipurda ngalingai matamdagi hauna maruoiba khutlai ama oina sizinaduna lakliba thang amadi thangi makhalsing hojik lairiba mirolna khanglibara haibasi achobo wahang oiri adubu naha oiriba thang saba loya kumanchana lamdam sigi mangki gadoriba thang makhal kaya saduna yokhanana bukonari Hiramasi ki matangda SKTV News ki chief reporter Katramayum Premchandagi akanaba paudam ama. Manipur gi ningthaural kaya na lamdam masibu ngaklamba yaknaba kaya bu baithiba pibada matam madugi akal athau lanmi tengol gi mathauna adubu matik mayai hapliba asi masagi khusu thangmi haibada haiman bathokloi sagol thang amalita chungoi amadi arambaina chingma kaya asi lamdam masigi puwari ga tadna thanaba yadraba mari leinai haibasi haujiki mirolna khangbagi chang watli adubo aikogi pai pusina thambiramba khusukhulai singasi yokhat taba yade haiba wakhalon asida thang saba yauna toan ba yor ki pothok sing puthok pada maming leraba laikai wangkhai thangjam laikai dagi loya khumancha haina khangnaba naha oiriba laishram loya nganbana toan ba thang makhal sing saduna puthokle Sigi simpamje mut kidra haibagi mi paibuju leba tam ju mutharak paiba tare thangjam sagai na thang sarambaje thangjam sagai je lairang pandaba mayam leire bako asiju matung inna amasung hingbagi senthok lambi da ju adum kanaba piba amasung akhoi leiriba khusu khulai amasung thangta leiriba khulai sing ariba sing se sumaina yokhat pa pamjabagi matung inna aina amuk sana hongna na mayam mamang uthok sarak paneba sabagi simpamje ani hinganing ba haiba tare maru oiba thang sing asang ba lang thang gumba khoi pena sajing na jingba khoi maitai gi oiba pot sing jida hena focus oina aina tawjaraga sajei bako thang je khoi lan thang ji da makhal ahum mari thokna leirani bako adagi magi mi dugi matungina nap ta sabane aduga khoi maru oiba arambai haibje tholamina sinabu khulai mu oidoine ta ji ju dum maru oi lan dadi khoi lan thang ji da laise mirak thang haiba mi marak ta chang na ba thang lapna sina na ba thang makhala sang ba khumite na khwang bok loba an khun mi dugi wang ma ne madui matung ina thang ji masam sa gi oina sanai ba ko amai le duga inak ta changjala kan da nak thin ga nakshala thin na ba moina jape lom da phawri ba ko gi tanto ga na haiba je asugum ne ba ko gi ju leijari ne ba leiri po se dum he na machu ta na hajiki generation ji da masak phajana mu puthok ba ma thok ta mayam da khangan ba ma lamdam masigi yek salai khudingmak magi oiba tonganba thang makhal leijaramba asimak ngalingai matamdagi thang mu maru oiba khulai oina sizinaduna lakli haiba mayek sengna takli langi matamda langi thang lan thang sizinaba lonena yum amadi lamda tongan ba thabak singi sizinaba thang makhal kya su leire madugi manungda thangjau haijrang takhel thang amadi kamthina chungba thang makhal asi haujikti tapna mangsilakli thangjau khaktada tongan ba makhal lei haina loya khuman chana fongdorakli thangjau si khoi lori da sizinna basina lori thangjau haina khangnei aduga akhoi gi hingkhol yum gi hingkhol da sinna ba thangjau jina hingkhol thangjau haina khangnei magi pikpa chawba kitang khenarakani aduga akhoi gi sagul thangjau haina sagul taunaba thang haidana sagul thang na amasu lei sagul thang haiba thangjau si maton gi sarukta kitang mayam gi thangjau leiriba step sidagi kitang khenei kamthi haije akhoi gi thang maton ka aga mana paigadabu dugi matung ina different kitang di khenarane buko sina uwa yanbagi oina yamba dugumba sinaba mafam da sinaba oidoiba takel thang je dum akhoi gi yum gi sinaba yaba thang yum gi sanga semba macha pitharak pane ba kitang sorry mayam sinai je sakum hijrang ane di chin da dim pa iba aduga hojiki masak sidi hijrang gi masak na te ba hijrang gi masak sidi top na tonga le ba ko akhoi gi luhong ba kan da kuja yaba da thang makhak yauri happy ba ko adugi thang masak tu ne ba hijrang haije aduga lagi matam la kan di chang da yadam ne mai masak to thauba thauda mayamna hapna re aduga kaman loina akoina yamna yokhat ke haraga di akoi ju dugi poto phajana sengna afabana saraga adwaina puthokpa do
ꯄꯥꯝꯕꯗꯤ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯃꯨꯠꯈꯤꯗꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯧꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯄꯥꯝ ꯌꯣꯝꯄꯥꯛ ꯀꯥꯏꯅ ꯄꯥꯝ ꯆꯟꯕꯗ ꯁꯤꯖꯤꯟꯅꯗꯕ ꯌꯣꯝꯄꯥꯛꯁꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯗ ꯃꯣꯏꯒꯤꯁꯨ ꯂꯨꯍꯣꯡꯕ ꯄꯣꯛꯄ ꯁꯤꯕꯗ ꯁꯤꯖꯤꯟꯅꯕ ꯈꯨꯠꯂꯥꯏ ꯃꯈꯜꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯥꯡꯖꯝ ꯊꯕꯛ ꯁꯨꯕꯁꯤꯡꯁꯤꯅ ꯑꯌꯥꯝꯕ ꯂꯣꯏ ꯁꯨꯔꯝꯃꯤꯅꯦꯕ ꯑꯗꯨꯒ ꯇꯥꯡꯈꯨꯜꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯖꯤꯟꯅꯕ ꯇꯥꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯩꯀꯥꯏꯁꯤꯅ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨꯅꯤꯀꯣ ꯑꯗꯩ ꯂꯨꯍꯣꯡꯕ ꯀꯥꯟꯗ ꯃꯣꯏꯒꯤ ꯅꯨꯄꯤꯅ ꯄꯥꯏꯅꯕ ꯆꯩꯁꯨꯒꯁꯦ ꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯐꯖꯅ ꯁꯥꯔꯤꯕ ꯍꯧꯖꯤꯛꯁꯨ ꯃꯥꯂꯦꯝꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯁꯃꯨꯔꯥꯏꯒꯤ ꯀꯇꯥꯅꯥ ꯊꯥꯡ ꯅꯦꯄꯥꯂꯤ ꯈꯨꯀ꯭ꯔꯤ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯥꯡ ꯃꯈꯜ ꯀꯌꯥꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯍꯧꯔꯛꯐꯝ ꯃꯌꯦꯛ ꯁꯦꯡꯅ ꯏꯗꯨꯅ ꯊꯝꯂꯤ ꯑꯁꯤꯒꯨꯝꯅ ꯃꯅꯤꯄꯨꯔꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯊꯥꯡ ꯃꯈꯜꯁꯤꯡ ꯑꯁꯤ ꯌꯣꯛꯈꯠꯄꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯗ ꯃꯁꯛ ꯇꯥꯛꯂꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄꯨꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡꯁꯤ ꯆꯥꯡ ꯇꯥꯗꯦ ꯍꯥꯏꯕꯗꯨ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯅ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯁꯥꯔꯤꯕꯁꯤꯡꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯊꯥꯡ ꯁꯥꯕꯁꯤꯡꯁꯦ ꯄꯨꯊꯣꯛꯅꯕ ꯑꯃꯁꯨꯡ ꯌꯣꯛꯈꯠꯄꯁꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯊꯥꯡ ꯁꯥꯖꯔꯤꯕꯁꯤꯡ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯊꯥꯡ ꯃꯈꯜꯁꯤꯡꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄ꯭ꯔꯃꯣꯠ ꯇꯧꯗꯨꯅ ꯎꯠꯂꯒ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯥꯟꯒꯤ ꯊꯥꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯥꯡ ꯃꯈꯜ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛꯁꯤꯡ ꯁꯤꯖꯤꯟꯅꯅꯕ ꯈꯨꯠꯂꯥꯏ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯥꯡ ꯃꯈꯜ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯊꯥꯡ ꯃꯈꯜꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯃꯥꯡꯁꯤꯜꯂꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯁꯥꯖꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯣꯠꯊꯣꯛ ꯑꯣꯏꯖꯔꯤꯕ ꯊꯥꯡ ꯃꯈꯜꯁꯤꯡ ꯑꯁꯤ ꯃꯩ ꯂꯩꯅꯕꯁꯤꯡꯅ ꯌꯣꯛꯈꯠꯄꯤꯔꯀꯥꯟꯗ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏꯒꯤꯁꯨ ꯇꯣꯞ ꯇꯣꯞꯄ ꯊꯥꯡ ꯃꯈꯜꯁꯤꯡ ꯂꯩꯖꯩ ꯍꯥꯏꯕꯗꯨ ꯎꯠꯂꯒ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯐꯥꯎꯔꯤꯕ ꯁꯃꯨꯔꯥꯏ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯅꯦꯄꯥꯂꯤ ꯈꯨꯒ꯭ꯔꯤ ꯑꯣꯏꯕ ꯌꯥꯏ ꯑꯁꯤꯒꯨꯝꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯊꯥꯡ ꯃꯈꯜꯁꯤꯡ ꯑꯁꯤꯁꯨ ꯃꯃꯤꯡ ꯆꯠꯍꯟꯅꯕꯒꯤ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯂꯩꯁꯥꯡꯊꯦꯝ ꯔꯣꯁꯟ ꯂꯣꯏꯅ ꯄꯥꯎꯔꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ SK TV ꯅ꯭ꯌꯨꯁ ꯏꯝꯐꯥꯜ